ꯑꯍꯥꯟꯕꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡ ꯁꯤꯖꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯐꯝ ꯄꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎꯒꯤ ꯃꯇꯥꯡꯗꯅꯤ, ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎꯒꯤ ꯃꯇꯥꯡꯗ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ Page number 61, part 1. Meeteilol Waaheithangnau. 2 to 5 suba wahida kaburambam mingtak noun sana leibak kangleipaki lacha homi yelhomi oiriba mitei singi yumnak sagai amagi mamingni kaburambamgi yek salaina moirangni kaburambam yumnak sagai dagi khanganba yek salai oinasu khaidukhi kaburambam yumnak sagai dagi kuman yek salai oinasu khaidukhi aduga English ta ithokpa sigi matang disu hajirake. Kaburambam is the name of Yumnak Sagai of Meeteis, the original native indigenous people of Sana Leibak Kangleipak, Manipur. Yek Salai of Kaburambam is Moirang. Some groups of Kaburambam Yumnak Sagai is assimilated to Khanganba Yek Salai. Another group of Kaburambam Yumnak Sagai also is assimilated to Kuman Yek Salai. Makhataba oina Meeteilolgi Lonsal longi matangda Meeteilolgi spelling gi matangda amana hajirake. Page 61, part 3. Meeteilol Lonsal lon. Yeksal lon spelling. Mamingni habi matangda hajirake. Sida mamingni habi matang sidani. Sida yauriba ni haribaji asigi matang hajirake. Ni asi mari takba thauta bhab kaui. Maramdi ni na mitei singa yumnak sagai ga mari tai. Abdi sida mitei sing ye habsiga yumnak sagai asiga mari tai. Aduna ni ase bhab ni. Masu bhab asibu kari ko habda linking bhab haina su English ta khangnai. Essay number 2 da mari habigi matang sida najarake iriba mari sigi matang sida mari hamatamda inaki yeta lum hape marmaduna mase falling toni haji arumba khangnai mari habsi kai gamane habda mari lainaba English ta hairga relation mari habsida karigumba inaki yeta lum tapta targadi mase ayang bani marmaduna mase rising tone ani khangnai English ta masing thibada sijinnaba masing mari English ta hairga 4 rising tone and mari hare mase English ta ithokpa matamda MARI sumaine igani adu inapsi kaino hadda yetalum taptabanina rising tone ni masangda falling tone da mari haibidi inapki yeta lum tapibasi mari haisi English ta ithokpa matamda di kamani igadagda MAREE aduna inap ta lum tap targan mase ee gamane ad inapta lum tap tragana alga manare inapta lum tap pagana ee ga manare aduna inap equal to RI rising tone inap lum equal to ee falling tone inap amasung inap lum ase are secondary symbols adi mitei me hairga Meeteilon da hairga saitab channel asi ni mamina Manipur languages features haina kaujai channel asida
Meeteilol ki matangda Meetei Mayek ki matangda asum leptana sandokjarikani channel asu yengbiriba khudima ngangkham Premeshorna ikai khumnaba usari mathangi upload tawu matamda aikhoi puna unaminasi